ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯣꯁꯄꯤꯇꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯗꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯤ ꯈꯔꯕꯨ ꯐꯩ, ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯑꯩꯒꯤ ꯏ ꯃꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯅꯥꯝꯇ ꯍꯦꯛ ꯑꯅꯥꯕꯁꯦ ꯍꯪꯕ ꯂꯥꯛꯄꯤꯗꯦ꯫ ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯃꯟꯗꯕꯅꯤꯅ ꯂꯥꯛꯄꯨꯗꯤ ꯂꯥꯛꯅꯤꯡꯉꯝꯃꯣꯏ ꯀꯅꯥꯝꯇ꯫ ꯀꯅꯥꯅ ꯂꯥꯛꯅꯤꯡꯅꯤꯒꯦ? ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕꯕꯥꯗꯤ ꯗꯣꯛꯇꯔꯗ ꯆꯠꯂꯦ, ꯑꯗꯨꯁꯨ ꯌꯨ ꯈꯔꯨꯡꯅꯤꯅ꯫ ꯉꯁꯤꯁꯨ ꯗꯣꯛꯇꯔꯁꯤꯗ ꯂꯩꯔꯤꯅꯤ꯫ ꯍꯟꯗꯛꯇꯤ ꯗꯣꯛꯇꯔꯅꯁꯨ ꯔꯤꯐꯔ ꯇꯧꯔꯒ ꯂꯩꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯕ ꯇꯥꯔꯕꯅꯤ꯫ ꯑꯩ ꯗꯣꯛꯇꯔ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯨꯗꯗꯤ ꯏꯃꯥꯒ ꯏꯅꯥꯎꯄꯥꯗꯨꯒ ꯈꯛ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯑꯩꯒ ꯕꯕꯥꯒꯅ ꯗꯣꯛꯇꯔ ꯑꯁꯤꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄꯃꯛꯇꯤ ꯉꯝꯂꯤꯕꯅꯤꯅ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯑꯩ ꯈꯛꯇ ꯂꯩꯔꯕꯅꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯇꯦꯁ ꯀꯌꯥ ꯇꯧꯁꯤ ꯍꯥꯏꯔꯕꯅꯤ꯫ ꯁꯦꯜꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯔꯤ, ꯑꯗꯨꯝ ꯀꯣꯟꯅꯈꯤꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯊꯣꯏꯅꯃꯛ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯀꯅꯥꯝꯇꯅ ꯍꯦꯛ ꯑꯅꯥꯕ ꯑꯁꯤꯕꯨ ꯍꯪꯕꯤꯕ ꯂꯥꯛꯇꯕ ꯑꯁꯤꯗꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯇꯣ ꯕꯦꯗ 20 ꯃꯨꯛꯇꯤ ꯊꯥꯏ꯫ ꯑꯅꯝꯕꯅ ꯑꯍꯟ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯁꯨ ꯂꯤꯚꯔ ꯌꯥꯗꯕ, ꯀꯤꯗꯅꯤ ꯕꯦꯔꯥ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯑꯃꯗꯨꯗꯤ ꯑꯩ ꯇꯜꯂꯤ ꯃꯅꯥꯛꯇꯒ ꯆꯪꯁꯤꯟꯗꯧꯕ꯫ ꯃꯍꯥꯛꯇꯣ ꯂꯤꯚꯔ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯃꯥꯜꯂꯤ ꯗꯣꯛꯇꯔꯅ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯇꯥꯍꯧꯕꯅꯤ꯫ ꯌꯨꯗꯣ ꯑꯔꯣꯏꯕꯤꯗ ꯊꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯒ ꯂꯦꯡꯒꯥꯗꯨꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯀ ꯂꯣꯏꯅ ꯍꯥꯒꯠꯂꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯇꯨꯝꯃꯤꯕ ꯃꯥꯜꯂꯤ꯫ ꯋꯥ ꯂꯥꯡ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯗꯦ꯫ ꯕꯕꯥ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤꯗꯤ ꯇꯞꯅ ꯁꯥꯟꯅꯔꯤ꯫ ꯑꯩꯅ ꯀꯤꯔꯤ ꯀꯤꯔꯤ ꯑꯩꯒꯤ ꯇꯨꯝꯐꯝ ꯑꯗꯨ ꯁꯦꯝꯂꯤ꯫ ꯕꯕꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯕꯣ?" ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯈꯨꯝꯃꯤ, "ꯌꯥꯅꯤꯗ ꯕꯕꯥ, ꯍꯣꯔꯦꯟ ꯋꯥꯏ ꯐꯠ ꯍꯣꯇꯦꯜꯗ ꯊꯣꯛꯑꯒ ꯆꯥꯔꯨꯔꯒꯦ." ꯕꯕꯥꯅ ꯑꯃꯨꯛ, "ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯄꯗ ꯅꯪꯍꯧꯗ꯭ꯔꯗꯤ ꯀꯝꯗꯧꯕ?" ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, "ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯃꯇꯝ ꯈꯪꯉꯤ ꯗꯣꯛꯇꯔ ꯂꯥꯛꯇꯧꯕ꯫ ꯑꯩꯒꯤ ꯇꯨꯝꯐꯝꯁꯦ ꯈꯔ ꯐꯖꯅ ꯁꯦꯝꯒꯦ ꯇꯧꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯨꯝꯕ ꯍꯦꯛꯇ ꯌꯥꯗꯦ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯁꯦꯝꯃꯨ ꯁꯦꯝꯃꯨ." ꯋꯥꯈꯜꯗꯗꯤ ꯑꯩꯁꯦ ꯕꯕꯥꯗ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯇꯤꯡꯍꯜꯂꯦ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯁꯤꯔꯝꯗꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯣꯠꯅꯗꯧꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯦꯟꯊꯣꯛꯑꯕꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯑꯒꯗꯤ ꯌꯨ ꯊꯛꯇ꯭ꯔꯕꯅꯤꯅ ꯋꯥ ꯉꯥꯡꯅꯕꯒ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯕꯦꯗ ꯑꯗꯨꯒꯤ ꯅꯍꯥ ꯑꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯈꯞ ꯈꯞ ꯆꯤꯡꯕ ꯃꯈꯩ ꯀꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯕꯥꯔꯤ ꯃꯃꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯒꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯧꯗꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯍꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯃꯤꯠꯇꯨ ꯑꯩꯉꯣꯟꯗ ꯐꯠ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯐꯤ ꯐꯤ ꯀꯥꯝꯃꯒ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯩꯅꯣꯝꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯃꯃꯥꯒ ꯃꯌꯥꯝꯕꯒꯗꯨꯗꯤ ꯋꯥꯔꯤꯁꯨ ꯖꯨꯖꯨ ꯁꯥꯟꯅꯩ꯫ ꯃꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯑꯩꯗꯤ ꯉꯁꯤꯇ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯃꯣꯏꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔ ꯃꯥꯜꯂꯦ ꯂꯩꯔꯝꯂꯤꯕ ꯑꯁꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯇꯨꯝꯐꯝꯗ ꯐꯛꯇꯨ ꯃꯈꯥꯗ ꯊꯥꯗꯨꯅ ꯕꯦꯒꯅ ꯃꯣꯟ ꯑꯣꯏꯔꯒ ꯐꯖꯅ ꯁꯦꯝꯃꯦ꯫ ꯑꯗꯨꯒ ꯌꯥꯆꯪꯉꯛꯄ ꯑꯣꯏꯕꯒꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯐꯠ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯕꯦꯗꯇꯨꯒꯤ ꯏꯃꯥ ꯒꯨꯝꯂꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯕꯕꯥꯕꯨ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯅ꯫ ꯏꯃꯥ ꯒꯨꯝꯂꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯤꯔꯛꯏ꯫ ꯏꯌꯥꯝꯕ ꯑꯗꯨꯁꯨ, ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯍꯥ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯃꯤꯠꯇꯨ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯑꯗꯨꯝ ꯊꯣꯔꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯄꯥꯜꯗ ꯌꯧꯕꯁꯤꯗꯗꯤ ꯏꯁꯥꯁꯦ ꯈꯔꯗꯤ ꯐ꯭ꯔꯦꯁ ꯑꯣꯏ꯫ ꯑꯗꯨꯕꯨ ꯕꯖꯥꯔꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯡꯒꯤ ꯍꯣꯔꯣꯟꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯃꯈꯣꯜꯁꯤꯡꯗꯨꯅ ꯅꯥꯀꯣꯡꯗꯤ ꯋꯥꯏ ꯆꯤꯟꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯑꯩ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯦ꯫ ꯕꯕꯥꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥ ꯑꯗꯨ ꯑꯃꯨꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯐꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯥꯕ ꯀꯌꯥ ꯑꯗꯨꯁꯨ ꯕꯦꯗꯇꯒꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯁꯨ ꯐꯝꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯍꯪꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫
Doctorna hida ama kapsinsi aduga pothahansi haiduna nurse ahum mari tawraga masadu pharaga kapsilli matamduda naha adu waraklabrasu khangde phamung nombodo khara taptharakle adudai mamaga mayambagana thembadai tuminna leikre ikui kuidana adumsu tumthakre aisu kamai tawbono haidu khangdadi khanglage haiduna ima aduda hangi ima marse kamaina tawrino kari maramdagino ima gumlabi aduna khangde da ibungo yu yamna thakpagi liver chaukhatpaga brain da haigatpani so hai ima gyan ta de da ibungo matamduda iyamba aduna hairai numit humni marini sure sida leirise ado karimta ahongbasu ude doctor na su reason sengna pithokpa ngamde kaidogduino khangdreda makhoi wari adu ai khangbadi khangle adubu naha adudi anabasi ase khakta mande kok bera leiba amasu yaronggadaba male aduna ai babagi manakta changduna leire makhoiga aikhoiga si bet wangmani adudai aisu hiptuna phone metlaga leire babasu hiplaga leire doctor su round laklamle aduga hojikti athengba matam yoksilakle pung 13 baroni taribase adubu kanasu tumnadri horen pung ahum mari phawba kanamta tumnararoi dawribani adubu aigide wakhal khitangdi yangi haiduni maramdi babadi normal oina gyan tana leiribanina atai sidi nahebo kariyo sebari singdo tumpham chafam khangdrabani asumna asum leirambadi ai phone yengna tumthakre waga wabanina phana langlabusu adum phajana tumthare haiduni adubu khanghaude ai tumlambadai khangprek khangna chokhalai maduda ward asida leiriba miyam pumbodo naha adugi saptra aduda yengduna leinarami naha adu phamungduda longthek thektuna phring chongduna leiri aduga mamaga mayamba sing asina maduda kanna phari atai sebari nupa kharasu sangsillaktuna phari machindasu ngarang kari lono khangdaba ama kanna loli aisu tumubai khangprek khangbaga ngayakti munna yengi adubu mateng pangge haiduna sangsinduna naha adugi hakchangda tap launa pairubadadi masa adu mai hauna saba makai saduna leirami ai matamduda sidi kainomni haiduna khalli adubu kanna hotnaduna tawbadai naha adu mamit uisinduna ngarang nganglambado fakre tapna hankre nena hektai mayamsi anaba kharadi mihun fo chengkhatnaramle aduga hena nungai teidi ima adudi sut tawduna kapli mayamba adusu upai leitabai tawriba haiduni manawpa asi yadau mandre haina khallabani aisu nungdi nungaite aigi babagi manakta amuk laklage haiduna amuktang naha aduda yenglubadadi naha adu aingonda mamittu longthoktuna mayadu kari matin taba makai yengduna leirami ai khangprek khangi ai khangi haibadusu mayamba sina khangdabai manawpa adugi manakta changsinduna mamai mamittu sembiri ai swai hek laubani asigumba mijengsi amukta udribanina hena dum kire haiduni aigi famduda amu changduna pung yengbadadi nongalamdai ahum makhai mukti tare khara amasu tumna rurabani ai dauna aisu amu tumthauge hayeng wadanaba haiduna amuk tumnaba sem sare ataisu sem sanakhre aduna amu pungchik chiklai mi ama anina wari sanarakpa adu yamna hauna tabagi mawngda tawrakpa matamni ai mitse jejet uisinduna phanna tumthanaba hotnabani adubu pak hekta tumthaba yade asum leiringai mama macha aduna sanariba warido mayek sengboy tarai mama aduna ibungo nanawpasi kamdausigge puthakhrasira macha nupa aduna ima yumda putharaga kaida yengdino afaba doctor kaubusu ngammoi sida adum yengbana phatrane ima mama aduna sida yengaga karibu tawdino ne ibungo macha nupa aduna ngaikho ima ngasi nongnini sidanga yengkisi aduga doctor nasu phajana sengna haiba ngamdradi chatlasi macha gi wa taraga mama aduna amuk makha tarai adubu moisu sini aduni adani amadi haifam thokpani adusu haidi fani da hai imadi yamna pakhale macha nupa aduna adune ma ibungo se yudi kashu thoina thaktabani handak aina khangbada
maga khangnajabadu kainabadai yubudi khara thai ado sumaina hekta liver chawkhatana mamai mamit hagat laibasidi kaisu tawroidabani kamaina tawrinodi khangde adugi su mathakta kokta su haigatli haira ise ai yamna ngaktaba ngamde ima adubudi anaba haise tamba ngamma nateda ibungo ado ima ai madugi matangsidadi khara chenadabra khallida ima mama aduna farase ibongosi tumthakringaida nangsu ngaiha tumthahoro macha nupaduna aigidi yarnida ima oina tumo ai sangbirage yani se ima kaisu tumningdre nang ngaiha tumoko asumna mama masadu wari kharasi sanaramlaga tumthakre aisu tumthakre nongalamdaigi ingli tawba matamnina yamnasu tumbadi nungai aduga hospital ana ayeki mafamda leirabanina mangsu harau nungai bai mangdi mangdre mangduda aise aiga khangnajaba nupiduga koiba chatlami madusu singchepna oiba phajaba mafam amani aiga khangnaba nupido maibi changi aduna phanek phi batik chana set induna lai ekhoi ani lambi mapan khara ahangba leiriba aduda sumfamduna wari sanarambani adubu khanghaudana nong mangsilakhi akhak arau faw yausilakpade ibani gari adu tawduna thogdore adubu nong na kansilakpade yaraktraduna ibani nong thupam ama yengbado amata phangdre upai lemalaktrabada yamna cholani nungairaroi haiduna ujao ama hauriba lambi mapangi aduda changshinduna nong thupminarami firon sing anambana loina chole adubu aidi nupani haiduna aigi phi athabado mangonda insinbirami matamduda mahakto mamai non thaduna lei aina mahaki wakal chawthoknabani haiduna nokmi tawraga nungsiba wari kaya sabani weather siga mari leinaba adubu mahakti sukhum khumaktrabada aina kaidawrabano haiduna lengjumduda pairaga aingonda onsilakpadadi arauba mamit ani adudai chentharapa I marik aduna nongliki irika punsinbada amukke hena I mayamna thokpagum tawramle aina pakhatladuna teithokke haiduna khutche thangatlubani adubu mahaki mapangan kallaba makhut aduna tap launa farki aduga akiba minok amaga loinana asumna hairi ai gilambida thengnaba mi khudingmak aina lemna tharoi wahidu taabada ai aduki matik kirami adubu ye thangba khudang asidi mahangna chejet paisinbanina ai lokthokpa ngamdre nongmamitsu yamna khai aduga mahakti mayadu launa kathoktuna aingonda akiba sakfamdu utli aina kanna tawbadai khutse lawbadi lokthokle adubu khongpham chahowdraduna tunghanduna tusinduna tai maduda mahaksu hauna nogli duga paktharaktuna sansaraga aigi inaktamna changsilai aisu tunghanduna sitlaga thorakpani nong kanna tariba lambi adu yaushingre mahaksu ontorakpada phibam ama haibaduni makhong makhutu saru yaudabagumna thek tuna sansaduna changlakpani mamai mamitte chenthara iba inai kaya duga nongi isinga punduna leimai dusu ngangsang ngangle nongsu hena mamchilakle aduga chingchep asida hauriba upan wapan singsu masa mareng jara sangdoraktuna aigi maikai tamna chenchilai maduda ai yamna sukire adubu upaidi leitre sumna hallaga lakpada aigi khong namana uri amana chat jesilai aduga tunglomdaina ngaksamsida uri amamukna jara kanna jesilai aigi khuchina madubu kanna lokthoknaba hotnabani adubu ngambadi oidre ai sor honba ngamdaba makai mai mitse pongkhalakle mitsu maseng marang oina blur chalakle maduda aina uhobasi mahakna tapna changsilaktuna mahaki khujin asangba panba khusasing aduna aigi maida khotpadawna tawrakpada khangba ngamdre mai mitse ina punglup luppadawna tawi adudai tungdagi chingiba uri aduna aroiba oina amuktang kanna khangchingchingakpadadi ai chingchep asidai langthoraktuna makhata tarakle adubu gyan mangli tawraba ai makha yoba ngamdana ahangba malang asida paiduna leire matam sidani aina taibangdasu aduki matik wana khanglibase asengbagi oina taibangdasu khongse phring kauduna leirami aina mikap thorakpada
Matam aduda ima adu aingonda nophet tawna nokaga chenchilai aduga hairai. Manglaknarabo nangbo? Aduda aina manglaknarura male ima. Aswai he. Imana aishu manglaknaba male na haudoke changa ini nangna gya lakpana hale. Chana na ai mahaki machanupa naha aduda yenglubani naha adusu aingonda munna yengduna leirami. Mahaki midyeng adu aina mangda ukiba aigi khangnajaba nupigi akiba midyengduga yamna manaruri aduna ai khoktak chai. Adubu aisu sum leminarabanina khangdadi khanglage haiduna ima duda asumna hangi. Ima ekhoi itausi kamaina tawineba. Khangdeda ibungo handak marakse nupi kaina baini hai yu khara thakpagi haiduni hojik tawrise. Aduda amu aina makha tai. Ado aduna hekta sigi phibamse yorokani haibadi ai thajedebu ima. Aduni nayamba singnasu hairise nayambasu matha sarabani kochen chenbada warabani hojiksu doctor atopada refer tawfam leigadra hangmuni haidana chakrisini. Ima adugi wa taraga aina mu asumna hai kayamu yamna nungsiruraba janu mana si yona masana masabu manghanjaisibo. Khangdeda ibungo. Ado maga khangnarambado lai tongi haibra kainoma sum haibani aduda ainasu kaya pamdabani amaromdadi laibak phare haibu dasadi tahore ichanupada oina. Handakti ima sigi wahaisida ai ting lawi wakhalsi aranba wakhan khanba hore. Aina khalliba asisu atai nate hojik aiga khangnaribi asi oiramgadra haiba asini adubu amuksu malakte maramdi aiga khangnariba asidi sahi phadore aduga itaw asina kainaki hairisina tha ani ahumgi warini aduna karisu oiramloi haina khandoi. Ima aduga aiga wari sana na leiringai asidasu adum itawdo aingonda mamit kuptana yamna chingnana yengbadawna tawi. Asumna aikhoi punna nongan minare ai imaga wari kaya saraba matungda chinja singdok luge haiduna phuk hogalakpada yamna ahal oiraba unsa khakna saru polang kupsinba malaba amana aingonda mamit khana yengduna leram. Adusu chaptingna leplagani aisu mana yengisi aingondara kanada oiribano haiduna tung leiduna yengbani adubu aingonda natana atopa kanamtada mahaki midyeng adu yengadaba nate haibasi khangbadagi ai amukka hena hainadaba chingnaba akiba pokle. Asumna aisu mangonda munna yenglingai mahaki sebari singdusu khangboi lakboi hogalai aduga ahan adubu phamungda irenjana hifalli maithongdadi nokmi tauri sebari singdu anaba pharakle masa kalakle lepa ngamlakle haina adubu aidi ichingda chingnari. Adudagi ai brush tauba washroom da changi haksang sengdokpasu punna loiraduna aina thorakpadadi ward asida mikap mirau kholtana nilamle babasu hogatuna yengi aisu changshinduna yengubadadi hojikta ingonda munna yengamba ahan adu siduna leiram ai lawail tonse sale haibadi kanamta da haidokte adubu ai hospital se hainaraktre kirakle aduna maram oiraga ai wakal jasu khalakle khudakta aigi khangnajabaduna call tawduna wari pumbado lire maksu mathwaidi kaya nungaite adubu karibu hainaruni. Asumna wari khara sanaraba matungda ayukki matamsu adumak hokre numit yungkhalakpa asidadi amuksu itaw adu mi chage na kanna hairakpadagi mayamsi pungpada pakhatnare. Khara amana sauroi angawba nacha lai tongiba asibu maiba panji kauduna yengidi haidradana hospital sida puraktuna phabasung amoidaba mayamda awaba akiba pi haiduna chainari aduga khara amadi kiraduna tuminna leinabasu yauri. Asingba makni ainasu asumna khallabani mahaki layongsi hospitalna ngamdobo mandrabani adubu kamaina di hairuni hekta. Ima adusu pangkapta kappi iyambasisu tawfam khangdraduna sauningakpadai itaw asida chaibu chaisili mayam changduna amu koifa fanaraba matungidi karisu tawkhidre pangthakre. Aisu babagi hidak langthak khara yengluge haiduna thorakle aina thorakpada anaba mayamsing adusu phatphatti loina yengai aina bap phabaira kainaga khandoi adubu
ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯥꯔꯊ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯐꯥꯔꯃꯥꯁꯤꯗ ꯆꯪꯗꯨꯅ ꯍꯤꯗꯥꯛꯁꯤꯡꯗꯣ ꯂꯩꯔꯦ, ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤꯁꯨ ꯁꯥꯡꯉꯤꯕꯅꯤ, ꯀꯣꯔꯤꯗꯣꯔ ꯑꯁꯤꯗ ꯂꯥꯛꯄꯗ ꯗꯣꯛꯇꯔꯕꯨ ꯑꯣꯏꯔꯁꯨ, ꯁ꯭ꯇꯥꯐꯄꯨ ꯑꯣꯏꯔꯁꯨ, ꯄꯦꯁꯦꯟꯕꯨ ꯑꯣꯏꯔꯁꯨ ꯃꯤ ꯀꯌꯥꯕꯨ ꯏꯆꯠ ꯆꯠꯇꯦ ꯉꯁꯤꯗꯤ꯫ ꯀꯣꯔꯅꯔ ꯑꯃ ꯍꯦꯛ ꯊꯦꯛꯄꯒꯗꯤ ꯏꯇꯥꯎꯗꯣ ꯆꯞ ꯇꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯐꯠ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯏꯌꯥꯝꯕꯗꯨꯒ ꯌꯥꯎꯔꯝꯕꯗꯩ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯆꯤꯟꯁꯤꯗ "ꯏꯇꯥꯎ ꯌꯥꯝꯅ ꯐꯒꯠꯂꯦ" ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯅ ꯃꯈꯣꯏꯒ ꯊꯩꯅꯔꯛꯄ ꯃꯇꯝꯗꯁꯨ ꯏꯇꯥꯎꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯦ꯫ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅꯁꯨ ꯌꯦꯡꯉꯨꯏ, ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯆꯤꯡꯅꯕ ꯎꯗꯦ꯫ ꯑꯩꯒꯤ ꯕꯥꯞꯅ ꯋꯥꯍꯩꯗꯣ ꯇꯥꯔꯤꯕ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯂꯦ ꯕꯕꯥꯒꯤ ꯅꯥꯛꯇ, ꯑꯗꯨꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗꯧꯕ ꯌꯥꯎꯕ ꯈꯔꯁꯨ ꯄꯤꯖꯔꯦ꯫ ꯑꯗꯨꯒ ꯑꯩ ꯃꯈꯣꯏꯅ ꯁꯨꯝ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯕꯦꯗ ꯑꯗꯨꯗ ꯆꯪꯉꯤ, ꯑꯗꯨꯒ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯗꯣ ꯌꯦꯡꯉꯤ꯫ ꯆꯍꯤꯁꯨ ꯑꯗꯨꯝ ꯂꯦꯡꯒꯥ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯕꯦꯗ ꯑꯗꯨ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯗꯤ ꯆꯦꯜꯂꯤ꯫ ꯃꯗꯨ ꯃꯈꯣꯏ ꯑꯃꯠꯇ ꯈꯪꯗꯖꯥꯠꯂ ꯈꯜꯂꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯕꯦꯗ ꯑꯁꯤ ꯑꯇꯩꯒꯁꯨ ꯃꯥꯟꯅꯗꯕ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯃꯣꯟꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥꯗ ꯐꯥꯎꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯑꯗꯨꯃꯛ ꯕꯦꯗ ꯑꯁꯤꯗ ꯁꯣꯛꯄꯗ ꯐꯥꯎꯏ꯫ ꯏꯪꯕꯁꯨ ꯌꯥꯝꯅ ꯏꯪꯉꯤ, ꯑꯗꯨꯒ ꯀꯅꯥꯝꯇꯅ ꯐꯃꯨꯡꯁꯤꯗ ꯍꯤꯞꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯐꯪꯗꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯈꯣꯏꯗꯣ ꯍꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯐꯖꯅ ꯑꯃꯨꯛ ꯐꯃꯨꯡꯗꯨꯗ ꯍꯤꯞꯍꯜꯂꯦ꯫ ꯏꯇꯥꯎ ꯑꯗꯨ ꯃꯃꯤꯠ ꯑꯃꯠꯇ ꯀꯨꯞꯇꯅ ꯃꯊꯛꯇ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯊꯣꯔꯛꯏ, ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯂꯤ꯫ ꯃꯇꯝꯗꯨꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯒꯟꯐ꯭ꯔꯦꯟꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯑꯩꯅ ꯏꯇꯥꯎꯗꯨꯒꯤ ꯗꯤꯇꯦꯜ ꯍꯥꯏꯕꯗ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯍꯥꯏꯅꯁꯤ ꯍꯥꯏꯔꯁꯨ ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯗꯨꯒꯨꯝꯕ ꯃꯤꯒ ꯕꯦꯗ ꯊꯪꯅꯅ ꯂꯩꯒꯅꯨ, ꯕꯦꯗ ꯑꯃ ꯁꯤꯜꯂꯣ ꯍꯥꯏꯅ ꯐꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯀꯌꯥ ꯁꯤꯔꯤꯌꯁ ꯑꯣꯏꯗꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯁꯥꯎꯕꯨ ꯁꯥꯎꯔꯛꯏ, ꯑꯗꯨꯒ ꯁꯥꯎꯕ ꯍꯦꯟꯃꯜꯂꯗꯨꯅ ꯑꯀꯤꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯩꯉꯣꯟꯗ ꯐꯣꯟꯗꯨꯗ ꯂꯥꯎꯔꯛꯄꯗꯗꯤ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯄꯗꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯁꯨꯝ ꯎꯪꯈꯠꯅꯔꯛꯑꯗꯤ ꯁꯣꯏꯗꯅ ꯈꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯈꯜ ꯐꯥꯊꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯏꯇꯥꯎꯗꯨ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯗꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯩ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯍꯟꯗꯣꯛꯄꯗ ꯄꯤꯂꯔꯗ ꯏꯁꯥꯁꯦ ꯌꯩꯁꯤꯜꯂꯤ꯫ ꯏꯃꯥꯒ ꯏꯌꯥꯝꯕꯒꯁꯨ ꯆꯦꯜꯂꯛꯂꯒ ꯏꯇꯥꯎꯕꯨ ꯁꯝꯃꯒ ꯄꯨꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯌꯥꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯌꯥꯔꯛꯄꯗꯩ ꯆꯤꯡꯉꯒ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯏꯇꯥꯎꯗꯣ ꯃꯆꯤꯟ ꯕꯥꯟꯈꯩꯗꯣ ꯉꯧꯊꯣꯔꯛꯂꯦ, ꯋꯥꯎꯔꯛꯂꯦ꯫ ꯃꯃꯤꯠꯇꯨꯁꯨ ꯏꯀꯨꯠ ꯀꯨꯠꯄ ꯃꯈꯩ ꯃꯤꯠꯄꯥꯟ ꯂꯣꯏꯅ ꯃꯨꯁꯤꯜꯂꯦ꯫ ꯋꯥꯔꯗꯇ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯏꯇꯥꯎꯗꯣ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯏꯃꯥꯒ ꯏꯌꯥꯝꯕꯒꯁꯨ ꯉꯥꯊꯗꯨꯅ ꯎꯏꯔꯒ ꯂꯩꯔꯝꯕꯁꯤꯗ ꯑꯩ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯗ ꯀꯝꯗꯧꯅꯗꯤ ꯍꯪꯉꯨꯅꯤ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯖꯥꯗꯨ ꯑꯃꯒꯨꯝꯅ ꯎꯔꯝꯕꯗꯣ꯫ ꯑꯩ ꯌꯥꯝꯅ ꯍꯦꯟꯅ ꯀꯤꯔꯛꯄꯗꯩ ꯋꯥꯐꯝꯁꯦ ꯕꯕꯥꯗ ꯇꯞꯅ ꯍꯧꯗꯣꯛꯂꯦ, ꯑꯗꯨꯒ ꯃꯐꯝꯁꯤ ꯍꯣꯡꯂꯁꯤꯐꯥꯎ ꯍꯥꯏꯅꯔꯦ, ꯑꯗꯨꯕꯨ ꯍꯦꯛ ꯐꯖꯃꯟꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯍꯦꯟꯅ ꯇꯜꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯒꯅ ꯏꯇꯥꯎꯗꯣ ꯏꯁꯤ ꯁꯤꯗꯧꯅ ꯇꯨꯝꯂꯤ꯫ ꯏꯃꯥ ꯑꯗꯨꯗꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯐꯝꯂꯤ, ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯑꯅꯥꯕ ꯃꯌꯥꯝꯁꯨ ꯁꯦꯕꯥꯔꯤ ꯃꯌꯥꯝꯁꯤꯁꯨ ꯇꯨꯝꯅꯤꯡꯉꯦ ꯉꯟꯇꯥꯅ ꯇꯨꯝꯅꯕꯗꯨꯝ ꯌꯥꯎꯔꯦ꯫ ꯈꯔ ꯑꯃꯅ ꯂꯩꯍꯧꯅꯕꯩ ꯋꯥꯅꯤ, ꯂꯩꯍꯧꯔꯤꯕ ꯑꯇꯩꯁꯤꯁꯨ ꯇꯨꯃꯤꯟꯗꯤ ꯂꯩꯅꯔꯤ꯫ ꯑꯩꯁꯨ ꯑꯅꯥꯕ ꯁꯪꯕ ꯂꯥꯛꯏꯔꯥ ꯇꯨꯝꯕ ꯂꯥꯛꯏꯔꯥ ꯈꯪꯗꯦ, ꯄꯪꯇꯨꯝꯗ ꯇꯨꯝꯅꯤꯡꯉꯤ꯫ ꯐꯣꯟ ꯁꯨꯝ ꯌꯦꯡꯉꯝꯕꯗꯩ ꯑꯃꯨꯛꯁꯨ ꯍꯦꯛ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯗꯪ ꯂꯥꯎꯕ ꯃꯈꯣꯜ ꯁꯨꯝ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯇꯥꯏꯕꯪꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯇꯥꯏꯕꯪꯗ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯑꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯥꯜꯂꯤꯕ ꯕꯜꯕꯁꯤꯡꯗꯣ ꯃꯨꯁꯤ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯏꯁꯤ ꯁꯤꯒꯩ ꯇꯨꯝꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ, ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯏꯇꯥꯎꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯃꯨꯡꯗ ꯉꯥꯊꯗꯨꯅ ꯏꯃꯥꯗꯣ ꯇꯨꯝꯂꯤ꯫ ꯏꯇꯥꯎꯗꯣ ꯃꯔꯥꯏꯕꯛ ꯑꯗꯨꯅ
ꯐꯛꯂꯥꯡꯗ ꯃꯁꯥ ꯃꯇꯣꯝꯗ ꯗꯣꯡ ꯗꯣꯡ ꯌꯩꯁꯤꯟꯖꯩ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯃꯥꯕꯨ ꯇꯨꯝꯕ ꯍꯧꯒꯠꯅꯕ ꯀꯧꯏ꯫ ꯑꯗꯨꯕꯨ ꯇꯥꯃꯜꯂꯛꯇꯕꯗꯩ ꯑꯩꯅ ꯀꯨꯝꯊꯔꯛꯂꯒ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯇꯥꯞ ꯐꯥꯏ꯫ ꯑꯩꯅ ꯐꯥꯕꯗꯒꯤ ꯗꯪ ꯗꯪ ꯌꯩꯁꯤꯜꯂꯝꯕꯗꯣ ꯐꯔꯦ꯫ ꯑꯩꯅ ꯇꯞꯅ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯦ꯫ ꯃꯔꯥꯏꯕꯛꯇꯣ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯕꯗꯩ ꯄꯣꯝꯕꯨ ꯄꯣꯝꯈꯠꯂꯦ꯫ ꯏꯔꯦꯟꯖꯅ ꯍꯤꯞꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯏꯃꯥꯗꯣ ꯑꯩꯅ ꯇꯞꯅ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯗꯨꯁꯨ ꯍꯦꯛ ꯇꯥꯗꯕꯩ ꯃꯁꯥꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯅꯣꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯏꯃꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯏꯇꯥꯎ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩꯒ ꯊꯪꯅꯅ ꯐꯃꯨꯡꯗꯨꯗ ꯏꯇꯥꯎꯗꯣ ꯐꯝꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯈꯩ ꯇꯨꯁꯦ ꯆꯨꯡꯗꯨꯅ ꯑꯣꯟꯊꯣꯔꯛꯂꯒ ꯏꯃꯥꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯒꯦ ꯇꯧꯕꯗꯁꯨ ꯏꯃꯥꯗꯨꯁꯨ ꯑꯩꯉꯣꯟꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯇꯨꯅ ꯃꯁꯝꯁꯤꯡꯗꯨ ꯃꯃꯥꯡꯗ ꯂꯣꯏꯅ ꯊꯥꯗꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯈꯪꯂꯦ, ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯦ꯫ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗꯁꯨ ꯕꯕꯥꯁꯨ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯐꯤꯚꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯂꯩꯔꯝꯂꯦ꯫ ꯃꯊꯪ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯌꯦꯡꯂꯨꯕꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯗꯨꯅ ꯆꯤꯟꯁꯤꯗ ꯏꯃꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯃꯤꯠꯁꯦ ꯎꯏꯁꯤꯟꯗꯨꯅ ꯅꯥꯀꯣꯡꯁꯤ ꯃꯦꯟꯁꯤꯜꯂꯤ꯫ ꯁꯨꯃꯥꯏꯅ ꯀꯟꯅ ꯂꯥꯎꯔꯨꯕꯗꯩꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃꯅ パイꯗꯨꯅ ꯅꯣꯝꯂꯛꯏ꯫ ꯑꯩꯁꯨ ꯃꯤꯠꯁꯦ ꯍꯦꯛ ꯄꯥꯡꯊꯣꯔꯛꯎꯔꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯏꯇꯥꯎꯗꯨꯁꯨ ꯏꯔꯦꯟꯖꯅ ꯍꯤꯞꯂꯝꯂꯦ꯫ ꯑꯗꯨꯒ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯥꯀꯜꯗꯒꯤ ꯑꯩ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯇꯝꯐꯝ ꯑꯃ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗꯨꯗ ꯋꯥꯔꯤ ꯈꯔ ꯍꯪꯅꯤꯡꯕꯗꯩ ꯋꯥꯔꯤ ꯈꯔ ꯍꯪꯉꯤ꯫ ꯃꯍꯥꯛꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯩꯗꯤ ꯀꯣꯛꯇꯩ ꯇꯣꯟꯐꯥꯎ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎ꯫ ꯏꯇꯥꯎ ꯑꯁꯤꯅ ꯍꯥꯟꯅ ꯈꯪꯅꯔꯝꯂꯤꯕ ꯂꯥꯏ ꯇꯣꯡꯉꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯒ ꯈꯪꯅꯔꯤꯕ ꯃꯥꯏꯕꯤ ꯑꯁꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯩ ꯏꯇꯥꯎꯁꯤꯒ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯆꯦꯟꯕꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯏꯇꯥꯎꯒꯤ ꯏꯃꯥꯁꯤꯅ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯁꯤꯗ ꯉꯥꯡ ꯁꯛꯄꯗꯩ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗꯐꯥꯎ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯦ ꯇꯞꯅ ꯋꯥꯈꯜ ꯍꯣꯡꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯩꯒꯁꯨ ꯊꯧꯗꯣꯛ ꯑꯃꯗꯩ ꯅꯨꯄꯤ ꯑꯁꯤꯒ ꯈꯪꯅꯈꯤ꯫ ꯃꯇꯝꯗꯨ ꯅꯨꯄꯤꯁꯤꯅꯗꯤ ꯑꯩ ꯑꯃꯁꯨꯡ ꯏꯇꯥꯎ ꯑꯅꯤꯃꯛꯁꯤ ꯄꯨꯟꯅ ꯈꯪꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤ꯫ ꯏꯁꯝ ꯁꯝꯅ ꯑꯃꯨꯛꯇ ꯑꯅꯤ ꯀꯣꯏꯕ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯁꯨ ꯏꯇꯥꯎꯗꯨꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯕ ꯉꯝꯅꯕ ꯑꯩꯉꯣꯟꯗ ꯃꯥꯏꯟ ꯔꯤꯚꯔꯠ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ, ꯂꯣꯏꯅꯕ, ꯀꯤꯌꯥꯔ ꯂꯧꯕꯤ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯃꯥꯏꯕꯤꯅꯤ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯏꯇꯧ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯇꯥꯎꯁꯤꯒ ꯇꯣꯛꯅꯕ ꯀꯥꯏꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯃꯇꯝꯗꯨꯗ ꯏꯇꯥꯎꯁꯤ ꯌꯨ ꯌꯥꯝꯅ ꯀꯟꯅ ꯊꯛꯂꯛꯄ ꯃꯇꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯁꯤꯗꯤ ꯑꯆꯝꯕ ꯌꯨꯅ ꯅꯥꯍꯟꯕꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩꯁꯨ ꯆꯤꯡꯅꯔꯕꯅꯤ꯫ ꯍꯦꯛ ꯎꯕꯒ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯏꯇꯥꯎꯗꯣ ꯀꯟꯕ ꯉꯝꯗꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯎꯕꯗ꯫ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯀꯞꯅ ꯂꯥꯎꯅꯕ ꯇꯧꯅꯔꯝꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯕꯦꯠ ꯃꯄꯥ ꯑꯗꯨꯗ ꯀꯦꯟꯗꯜ 3ꯁꯨ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯑꯩ ꯈꯤꯇꯪꯗꯤ ꯍꯩꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯂꯩꯇꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯡꯊꯤꯜꯗꯣ ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯒꯦꯅ ꯆꯪꯉꯤ꯫ ꯃꯩꯗꯤ ꯊꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤ ꯍꯥꯡꯉꯦ, ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯐꯅꯗꯨꯝ ꯐꯔꯦ, ꯏꯔꯨꯁꯨ ꯂꯨꯊꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯂꯦꯠꯇꯗꯤ ꯍꯥꯟꯅ ꯆꯪꯉꯤ꯫ ꯇꯣꯏꯂꯦꯠꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯪꯉꯛꯄꯩ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨ ꯁꯥꯎꯟꯒꯤ ꯈꯣꯡꯎꯞ ꯇꯣꯡꯕ ꯃꯥꯜꯂꯤ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗꯣ ꯌꯥꯝꯅ ꯍꯧꯋꯤ꯫ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯈꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯥꯁꯤꯟ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯇꯞ ꯑꯗꯨꯗ ꯏꯁꯤꯡ ꯌꯥꯕ ꯑꯗꯨꯒꯤ ꯃꯈꯣꯜꯗꯣ ꯍꯧꯅ ꯇꯥꯔꯝꯕꯗꯩ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄ ꯑꯃꯒꯨꯝꯅ ꯇꯧꯔꯛꯄꯗ ꯑꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ꯫ ꯑꯩ ꯀꯩꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯏꯔꯨ ꯂꯨꯖꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯣꯏꯂꯦꯠꯇ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯍꯧꯔꯛꯂꯦ꯫ ꯑꯩ ꯉꯁꯥꯏꯒꯤ ꯃꯤꯗꯣ ꯍꯦꯛ ꯃꯥꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯀꯔꯤꯅꯣꯃ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯕ ꯑꯗꯨꯗ ꯑꯩ ꯆꯪꯁꯤꯟꯗꯨꯅ ꯇꯣꯏꯂꯦꯠ ꯃꯄꯥ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯁꯨꯈꯨꯝꯗꯤ ꯈꯨꯝꯃꯛꯇꯦ꯫ ꯁꯨꯈꯨꯝ ꯈꯨꯝꯃꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯤꯜꯂꯒ ꯑꯃꯨꯛ ꯀꯧꯏ꯫
ꯃꯗꯨꯗꯁꯨ ꯈꯨꯝꯃꯛꯇꯦ ꯑꯗꯨꯗꯒꯤ ꯑꯩ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯒꯦꯅ ꯇꯧꯕꯗ ꯃꯅꯨꯡꯗ ꯅꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯩ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯑꯅꯥꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯃꯤ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯅꯝꯃꯤ ꯃꯇꯝꯁꯤꯗꯗꯤ ꯅꯍꯦꯔꯝꯕ ꯑꯗꯨ ꯐꯈꯤꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯊꯣꯡ ꯑꯗꯨꯒ ꯇꯞ ꯅꯞꯁꯤꯟꯅꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯩꯅ ꯅꯥꯀꯣꯡ ꯅꯞꯁꯤꯟꯗꯨꯅ ꯇꯥꯔꯨꯕꯗꯗꯤ ꯉꯁꯥꯏ ꯂꯩꯈꯤꯗꯕ ꯏꯇꯥꯎ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯦꯟꯅ ꯗꯨꯝ ꯀꯤꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯈꯪꯏꯟ ꯏꯟꯕꯗ ꯍꯥꯡꯗꯣꯔꯛꯂꯦ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯩ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯃ ꯇꯝꯅꯕ ꯍꯥꯏꯗꯨ ꯊꯦꯡꯅꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯃꯁꯤꯗꯤ ꯀꯔꯤꯅꯣꯝꯅꯤ ꯍꯥꯏꯗꯨꯅ ꯏꯔꯨꯗꯨ ꯄꯕꯠ ꯂꯨꯖꯩ ꯂꯨꯖꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯊꯥꯜꯕ ꯕꯂꯞꯇꯨ ꯈꯞꯄꯛꯄ ꯇꯣꯏꯂꯦꯠ ꯃꯌꯥꯝꯗꯨꯒꯤ ꯊꯣꯡꯁꯤꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯤꯜꯂꯛꯄ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯏꯁꯤꯡ ꯍꯩꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯊꯣꯔꯛꯏ ꯑꯩ ꯀꯤꯃꯟꯕꯅ ꯍꯦꯜꯂꯛꯄꯗ ꯏꯁꯥꯒ ꯐꯖꯅ ꯁꯦꯡꯅ ꯏꯔꯨꯖꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯉꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯟꯗꯨꯅ ꯅꯝꯗꯨꯅ ꯏꯔꯨꯖꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯗꯒꯤ ꯑꯩ ꯄꯟꯊꯕ ꯇꯧꯗꯅ ꯋꯥꯔꯗꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯍꯥꯡꯕ ꯕꯦꯗ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯕꯦꯗ ꯑꯁꯤ ꯎꯕꯗ ꯐꯥꯎ ꯑꯩ ꯑꯀꯤꯕ ꯐꯥꯎꯔꯦ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯗ ꯕꯕꯥꯅꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯪꯉꯛꯏ ꯑꯩ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯈꯥꯗ ꯆꯦ ꯑꯃ ꯇꯥꯕꯗꯨ ꯎꯔꯛꯄꯗꯩ ꯆꯪꯁꯤꯟꯗꯨꯅ ꯈꯨꯜꯂꯨꯏ ꯆꯨꯝꯃꯤ ꯉꯁꯥꯏ ꯏꯃꯥꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯩꯅ ꯑꯖꯝꯁꯟ ꯇꯧꯔꯤꯕ ꯑꯗꯨ ꯆꯨꯝꯂꯦ ꯐꯣꯇꯣ ꯑꯗꯨ ꯑꯩꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣꯅꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦ ꯃꯤꯕꯨ ꯂꯥꯞꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯨꯝꯅ ꯂꯥꯞꯊꯣꯛꯄꯈꯛ ꯅꯠꯇꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯣꯠꯂꯝꯕ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯣ ꯍꯩꯅꯔꯛꯇ꯭ꯔꯦ ꯁꯥꯎꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯂꯦ ꯑꯩꯅ ꯈꯟꯖꯔꯨꯕꯒ ꯇꯥꯏꯌꯣꯟꯅꯔꯝꯕꯗꯩ ꯑꯩ ꯐꯣꯇꯣ ꯑꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯑꯩ ꯃꯐꯝꯁꯤꯗꯁꯨ ꯂꯩꯔꯔꯣꯏ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯡꯗ꯭ꯔꯗꯤ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯁꯨ ꯎꯅꯔꯨꯔꯦ ꯃꯈꯣꯏꯗꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯩ ꯊꯣꯔꯛꯏ ꯑꯩ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯑꯁꯦ ꯈꯔꯗꯤ ꯌꯥꯡꯏ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯣꯡꯖꯤꯜꯂꯛꯂꯦ ꯇꯤꯀꯦꯠ ꯀꯛꯂꯕ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯁꯨ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯏ ꯑꯩ ꯐꯝꯐꯝꯗꯨꯗ ꯆꯪꯉꯒ ꯕꯕꯥ ꯏꯕꯥꯅꯤ ꯋꯥꯈꯜ ꯇꯌꯥꯡ ꯂꯩ ꯕꯕꯥꯁꯨ ꯈꯪꯏ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯇꯣ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯕꯕꯥ ꯏꯕꯥꯅꯤ ꯍꯥꯎꯅ ꯆꯥꯅꯕ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕꯩ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯗꯒꯤ ꯆꯥꯛ ꯊꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯗ꯭ꯔꯕꯅꯤ나 ꯂꯥꯝꯂꯗꯨꯅ ꯕꯕꯥ ꯏꯕꯥꯅꯤ ꯇꯤꯐꯤꯜ ꯑꯃꯗꯤ ꯍꯣꯠ ꯀꯦꯁ ꯑꯗꯨꯗꯩ ꯆꯥꯛ ꯏꯟꯁꯥꯡ ꯀꯌꯥꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯦ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯏꯟꯖꯥꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯆꯒꯦꯝꯄꯣꯝꯕꯗꯨꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯏ ꯕꯕꯥꯒꯤ ꯆꯈꯥꯎ ꯑꯗꯣ ꯑꯆꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯍꯜꯂꯦ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯑꯩꯅ ꯏꯅꯥꯎꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯤ ꯅꯅꯥꯎ 이마도 타박 얌나 수원가놓고 낭나 애암바 타박도 또 누빠신 누피신가 카이루노 호이다다 어도 짝시 낭나 통가 이로 이마나 통가 이로 다다 이마나 통바네 어도 자겐 뽐바시디 삐럭바네 아이나 까나나 삐레이바 나나우도 녹팻 떠오르가 미찌팟 칸라가 하이레이 이때이마나 마땀두다 아이 슈아이 라우키 ꯆꯥꯛ ꯍꯨꯛꯑꯝꯕ ꯁꯥꯏꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯅꯥꯎꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯑꯁꯤꯗꯤ ꯁꯛꯈꯪꯅꯗ꯭ꯔꯤꯕ ꯏꯇꯥꯎ ꯏꯃꯥ ꯏꯌꯥꯝꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯒ ꯃꯤꯠꯃꯥꯡꯁꯤꯗꯅ ꯏꯅꯥꯎꯒ ꯏꯄꯥꯒ ꯅꯣꯛꯅ ꯆꯥꯛ ꯆꯥꯔꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯧꯅ ꯈꯟꯈ꯭ꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯧꯅꯝ ꯍꯩꯕꯤ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯃꯤꯠꯁꯦ ꯖꯔ ꯃꯝꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯎꯔꯝꯕ ꯀꯌꯥ ꯑꯗꯨ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯄꯨꯝꯃꯝꯃꯝꯃꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯩ ꯀꯤꯃꯜꯂꯗꯨꯅ ꯂꯥꯎꯒꯗꯕꯁꯨ ꯈꯣꯟꯖꯦꯜꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯔꯤꯛ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯔꯥꯏꯕꯛꯇ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯑꯆꯧꯕ ꯑꯃ ꯅꯝꯗꯨꯅ ꯃꯥꯏꯕꯤꯒꯤ ꯗ꯭ꯔꯦꯁꯇ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯣꯟ ꯈꯔ ꯏꯃꯤꯠꯇ ꯆꯥꯏꯁꯤꯜꯂꯛꯄꯗꯩꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ
ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫